ꯑꯩ ꯃꯥꯝꯃꯒꯤ ꯐꯨꯔꯤꯠ ꯑꯩꯗꯤ ꯂꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯂꯩꯅꯕ ꯂꯩꯇ꯭ꯔꯦ ꯑꯔꯨꯝꯕꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯃꯣꯖꯥꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦ ꯑꯩꯈꯣꯏꯕꯨ ꯊꯥꯕꯗꯅ ꯐꯨꯔꯤꯠ ꯑꯄꯥꯕ ꯂꯤꯠꯂꯝꯃꯤꯁꯦ ꯅꯣꯏꯒꯤ ꯊꯨꯡꯉꯛꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯔꯥ ꯑꯩꯈꯣꯏꯔꯣꯝ ꯁꯣꯝ ꯁꯥꯏꯠꯁꯤꯗꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯈꯔ ꯋꯥꯠꯂꯦꯕ ꯑꯇꯩꯒꯤ ꯊꯨꯡꯉꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯝꯒꯤ ꯁꯨꯛꯌꯧ ꯌꯧꯔꯛꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯈꯥꯡꯕ ꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯗꯣ ꯏꯪꯕꯗꯤ ꯏꯪꯉꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯐꯤꯔꯣꯟꯁꯦ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯀꯣꯂꯦꯖꯇꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯣꯂꯦꯖꯁꯦ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯦ ꯑꯗꯨꯝ ꯑꯃꯨꯛꯅ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯅ ꯌꯥꯔꯒꯗꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯃꯇꯦꯛ ꯐꯥꯎ ꯒꯥꯔꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯊꯤꯟꯕꯤꯔꯦ ꯑꯗꯨ ꯂꯩꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯒꯥꯔꯤ ꯁꯣꯝꯗꯩꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯨ ꯕꯔꯥꯁꯨ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯅꯁꯨ ꯍꯧꯖꯤꯛ ꯊꯣꯛꯄ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯣꯐꯤꯁ ꯅꯣꯡꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯩ ꯑꯗꯨꯝ ꯄꯩꯁꯥꯁꯨ ꯈꯔ ꯋꯥꯔꯕꯅꯤꯅ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅ ꯃꯃꯥꯡꯗ ꯆꯦꯜꯂꯝꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯁꯦ ꯅꯣꯏꯒꯤ ꯍꯧꯖꯤꯛ ꯔꯦꯠ ꯖꯣꯟ ꯃꯐꯝꯅꯤꯗꯅ ꯀꯥꯡꯆꯨꯞꯁꯦ ꯁꯤꯗ ꯆꯪꯉꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯁꯣꯝ ꯃꯊꯛꯇꯩꯕꯨꯗꯤ ꯆꯠꯄꯅꯦ ꯑꯗꯨꯁꯨ ꯃꯣꯏꯁꯨ ꯄꯥꯛꯅꯁꯨ ꯆꯠꯇ꯭ꯔꯕꯅꯤನ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯔꯦ ꯈꯔ ꯀꯣꯂꯦꯖꯅ ꯀꯥꯏ ꯇꯝꯕ NG ꯀꯣꯂꯦꯖꯇ ꯇꯝꯃꯦ ꯐꯥꯔꯁ ꯁꯦꯝ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯠꯇꯕ ꯀꯣꯂꯦꯖ ꯆꯠꯇꯕꯗꯤ ꯆꯠꯇ꯭ꯔꯦ ꯈꯔ ꯀꯨꯏꯔꯦ ꯊꯥ 3-4 ꯁꯨꯔꯛꯑꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯤ ꯀꯥꯡꯆꯨꯞꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤꯗꯅꯤ ꯑꯗꯨꯒ ꯏꯆꯦꯁꯤꯡꯅ ꯍꯥꯏꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯐꯤ ꯑꯔꯨꯝꯕꯁꯤꯡꯁꯤ ꯋꯥꯠꯂꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ GDSC ꯁꯥꯏꯠꯇꯒꯤ ꯄꯤꯅꯕ ꯍꯣꯠꯅꯖꯔꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯊꯣꯛꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯔꯅꯤꯇꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯅꯕ ꯍꯣꯠꯅꯖꯔꯒꯦꯕ ꯃꯣꯖꯥꯁꯤꯡ ꯋꯥꯠꯂꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅꯤꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯀꯦꯅꯤꯡꯕꯅꯤꯅ ꯌꯥꯗꯕꯅꯤꯅ ꯋꯥꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯁꯟꯁꯀ꯭ꯔꯤꯟ ꯀꯩꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯁꯥꯔꯚꯤꯁ ꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯁꯨꯕ ꯅꯣꯝꯕꯗ ꯑꯗꯨꯝ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯈꯔ ꯊꯣꯛꯑꯝꯃꯦ ꯂꯩꯉꯣꯏ ꯄꯤꯑꯒ ꯑꯣꯏꯔꯁꯨ ꯁꯤꯡ ꯆꯜꯂꯒ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯗꯣ ꯈꯨꯠꯇ ꯑꯗꯨꯝ ꯈꯔ ꯊꯣꯛꯄꯅꯤꯅ ꯀꯦꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯏꯔꯁꯨ ꯀꯔꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯐꯪꯉꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟꯗꯣ ꯇꯧꯔꯕꯅꯤꯅ ꯄꯩꯁꯥꯁꯨ ꯂꯨꯄꯥꯃꯨꯛ ꯊꯣꯛꯅꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯗꯒꯤ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣꯃ ꯑꯁꯥꯏꯐꯥꯎꯇ ꯊꯣꯛꯑꯁꯨ ꯃꯥꯏꯁꯦ ꯇꯩꯅꯤꯡꯉꯥꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯣꯟꯁꯐꯥꯎ ꯂꯩꯇ꯭ꯔꯦ ꯄꯣꯟꯁꯐꯥꯎ ꯇꯩꯕ ꯐꯪꯗ꯭ꯔꯦ ꯍꯥꯟꯅꯗꯤ ꯇꯣꯉꯥꯟꯕ ꯑꯗꯨꯝ ꯀꯝꯄꯅꯤꯒꯤꯁꯦ ꯇꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯐꯥꯎ ꯇꯩꯅꯤꯡꯉꯥꯏꯒꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕ ꯂꯤꯞꯁꯇꯤꯛꯐꯥꯎ ꯇꯩꯅꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯂꯤꯞꯁꯇꯤꯛꯁꯨ ꯇꯩꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯏꯔꯥꯡ ꯂꯩꯔꯦ ꯍꯥꯏꯇꯥꯔꯁꯨ ꯊꯕꯛ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯐꯦꯠꯇꯁꯨ ꯀꯦꯗ ꯆꯠꯇꯕ ꯌꯥꯗꯦꯗꯅ ꯃꯥꯅꯦ ꯏꯆꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯁꯤ ꯀꯅꯥꯏ ꯃꯥꯝꯃꯒꯤꯅꯦ ꯍꯥꯏꯕ ꯑꯩ ꯃꯥꯝꯃꯒꯤ ꯐꯨꯔꯤꯠ ꯑꯩꯗꯤ ꯂꯤꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯂꯩꯅꯕ ꯂꯩꯇ꯭ꯔꯦ ꯑꯔꯨꯝꯕꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯦ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯃꯣꯖꯥꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦ ꯃꯣꯖꯥꯁꯨ ꯆꯤꯡꯖꯥꯒꯤꯗꯤꯀꯣ ꯌꯥꯝ ꯋꯥꯠꯂꯦ ꯍꯥꯏꯗꯤ ꯐꯩꯖꯨꯞꯇꯒꯤ ꯐꯤꯔꯣꯟꯗꯒꯤ ꯁꯦꯠꯅ ꯆꯥꯅꯕꯗꯒꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯂꯥꯛꯄꯁꯨ ꯃꯌꯥꯝꯅ ꯀꯤꯅꯕꯅꯤꯅ ꯁꯤꯗꯗꯤ ꯑꯌꯥꯝꯕ ꯂꯥꯛꯇꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯏꯗꯤ ꯁꯤꯅ ꯑꯃꯨꯛꯇꯪ ꯈꯛꯇꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯂꯥꯛꯇꯦ ꯍꯥꯏꯕ ꯀꯤꯁꯨ ꯀꯤꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯃꯇꯣꯟꯗꯒꯤ ꯌꯦꯡꯊꯔꯛꯄꯗ ꯑꯁꯤ ꯀꯨꯀꯤꯒꯤ ꯂꯝꯂꯥ ꯑꯩꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯉꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯥꯟꯅ ꯃꯣꯏꯁꯨ ꯑꯗꯨꯝ ꯀꯤꯔꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝꯅ ꯀꯤꯔꯛꯇꯅ ꯑꯗꯨꯝ ꯊꯩꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇ ꯍꯥꯏꯗꯤ ꯏꯔꯥꯡ ꯀꯟꯕ ꯃꯐꯝꯅꯤꯅ ꯂꯥꯛꯑꯒ ꯍꯟꯈꯤꯕ ꯉꯥꯛꯇ ꯑꯣꯏ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯗꯩꯁꯤꯗ ꯂꯩꯇꯕ ꯌꯥꯗꯦꯀꯣ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯨ ꯇꯧꯕ ꯌꯥꯗꯦ ꯆꯥꯛꯈꯨꯝꯁꯨ ꯊꯣꯡꯗꯕ ꯌꯥꯗꯦ ꯊꯥꯛꯇꯕ ꯌꯥꯗꯦ ꯑꯗꯩ ꯆꯦꯟꯕ ꯈꯔꯅ ꯆꯦꯟꯈ꯭ꯔꯁꯨ ꯂꯩꯍꯧꯕ ꯑꯩꯈꯣꯏꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯔꯒ ꯂꯥꯞꯇꯛꯅ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯆꯤꯡ ꯃꯈꯣꯡꯅꯤꯅ ꯋꯥꯁꯨ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯀꯗꯥꯏꯗ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯨꯐꯝ ꯅꯣꯝꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯕꯖꯥꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯁꯨꯔꯒ ꯇꯥꯜꯂꯨꯗꯣꯏꯅꯣ ꯑꯗꯨꯗꯒꯤ ꯑꯃꯅꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯍꯟꯗꯛ ꯀ꯭ꯂꯥꯁ 10 ꯀꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯒꯤ 11-12 ꯀꯥꯕꯁꯨ ꯌꯥꯎꯔꯤꯀꯣ ꯁꯤ ꯑꯩꯈꯣꯏꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯌꯥꯝ ꯋꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯑꯉꯥꯡꯁꯤꯡꯁꯦ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄꯁꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯆꯪꯉꯦ ꯑꯗꯨ ꯁꯤꯗꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎꯁꯨ ꯊꯣꯛꯅꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯂꯥꯟꯅꯦꯅ ꯑꯗꯨꯝ ꯉꯥꯛꯑꯒ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ 9-10 ꯀꯥꯔꯛꯄꯁꯦ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯗꯒꯤ ꯑꯩ ꯏꯆꯥ ꯈꯛꯀꯤ ꯅꯠꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗ ꯂꯩꯕꯁꯤꯡꯁꯦ ꯂꯩꯔꯤ ꯑꯗꯨ ꯃꯣꯏꯁꯨ ꯄꯩꯁꯥꯁꯦ ꯂꯨꯄꯥ ꯑꯃꯐꯥꯎꯁꯨ ꯊꯣꯛꯇ꯭ꯔꯦ ꯕꯣꯔꯗꯤꯡꯗ ꯊꯝꯕꯅꯤꯅ ꯄꯩꯁꯥꯁꯨ ꯄꯤꯗꯕ ꯌꯥꯗꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ 11-12 ꯀꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯕꯔꯥꯁꯦ ꯍꯨꯜꯂꯛꯑꯦ ꯕꯔꯥꯁꯤꯁꯨ ꯑꯃꯨꯛꯀ ꯑꯣꯇꯣꯒꯨꯝꯕ ꯄꯦꯁꯦꯟꯖꯔ ꯆꯠꯄꯗꯗꯤ ꯁꯣꯠꯀꯦ ꯍꯥꯏꯁꯨ ꯌꯥꯔꯣꯏꯗꯣ ꯁꯤꯗꯤ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯋꯥꯕꯁꯦ ꯌꯥꯝ ꯑꯣꯏꯔꯦ ꯁꯤꯒꯤ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯇꯦꯡꯁꯦ ꯐꯪꯗꯕ ꯑꯗꯒꯤ ꯄꯩꯁꯥ ꯑꯃꯐꯥꯎ ꯐꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯤꯁꯤꯡꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯁꯤꯁꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯩꯔꯒꯗꯤ ꯄꯥꯡꯍꯟꯅꯤꯡꯉꯦ ꯁꯤꯃꯁꯨ ꯍꯥꯏꯖꯅꯤꯡꯉꯦ